India amasung Pakistan gi marakta Chathanariba Ceasefire Agreement thas ki taran pan Phaoba Chatnagani HAINA Pakistan gi Foreign Minister is Darna PHONGDOKHRE wafam asi bhangna Pakistan gi Parliament de ngarang phongdokhibani makna hai Pakistan amasung India gi Director General of Military Operation DZMO Singh hotline amagi khutang da wari sanakhrei hauzik lebak ani gi marakta Chathanariba Ceasefire gi yanaba asi thas ki tarani panda loibana makhata na wari sanaragani lebak ani gi marakta umkhatnaba amadi khut thoknaba handanaba thas ki tara de ceasefire gi yanaba asi thamkhibani haukiba yumsak se numita Pakistan gi DZMO Major General Khasif Abdullah amasung India gi DZMO Lieutenant General Rajiv Ghai ani wari sanakhiba laikhrei makhata na thas ki tarani panda mukhana wari sanaraba yai haina sumakna makhata na phongdokhi adomai namek sakdar na phongdokbu wafam sing adugi matungda India gi maike de official oiba response amata laktre Geo News ki report ama paladuna India Today ki report amana hai leibak ani gi marakta ahan ba tangka ki wari sanakhiba aduda thas ki tarani thoi Phaoba ceasefire Chathanaba haina yanakhibani makhata na wari sanabadagi me taramari Phaoba sangdokhraba matung amukhana me tarani pan Phaoba sangdorakhibani haina is darna phongdokhi hairi panbayabdi CNN na loba interview amada ISHAQ darna phongdorakhibada Indian Indus Water Treaty asi matam sangna suspend tawduna thamlabadi leibak ani gi marakta Chathanariba ceasefire gi yanaba asida akaiba oirakani haina su makna phongdokhiba laikhrabani